ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯈ꯭ꯔꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯌꯥꯔꯄꯣꯔꯠ ꯃꯥꯡꯐꯥꯎꯅꯔꯗꯕ ꯌꯥꯅ ꯂꯩꯔꯤ ꯈꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA LM Khaute ꯆꯨꯔꯆꯥꯟꯄꯨꯔꯗ GFA Greenfield Airport ama semgatpinaba Union Civil Aviation Minister taksinkhibada minister na ayaba pikhidabaga loinana Kukizau miyamna Churchampurda Greenfield Airport ama semgatnaba manglakiba manglanando mangphaunaradaba yabagi fibam leireri Amaromdana security na more restriction thorang lakhatkre lambi thilamba lakthokre Indo Myanmar border town more da thokaningdaba thokdok thoktanaba security na lakhat section thorang gi saruk am oina ngasi security gi apun mati mamana singnaba mafam singda foot patrolling chatpaga loinana security sangba yadanaba lambi thinglamba adu lakthokre hari losilak poina to perform na BJP gi MLA khara di center na hablak polusing bada support kani hainare Center Manipur Governor ki advisor sing hablak pagi fibam da laire haba media da report tawnarakli Manipur top channel ki Meitei gi maru ebi ipau sing miyam da thamjari han bada panam pausi gi lakhusaraga District Bar Association Bishnupur gi kunthra gamari suba foundation de pangthokre District Bar Association Bishnupur gi kunthra gamari suba foundation de district and census Court Complex Bishnupur gi Bar Hall Association sin ngasi pangthokre Thauramdur District and Session Judge Bishnupur Dongthongbam Kirti San District Bazar Association Bishnupur gi President Wahengbam Lata Retired Director Prosecution Agom Nilsandra Fast Track Court I Imphal gi Public Prosecutor Stongrom Bipin Chandra Sip Legals Aids Defense Council Bishnupur Yelam Ramananda Sip Legals Aids Defense Council Imphal West Pukrambam Premsan Sip Legals Aids Defense Council Imphal East Erengbam Bikramjin Athoba Mithung Lensing Oina Sargyaki Thauramdu the District Bar Association Bishnupur Linkat Kiba Layoi Kraba Ahal Singda Laishukat Kiamadi Makogi Tawain Leramland Ing Signa Lairunaba Mini Amatumina Leptana Tebang Sembi Mapuda Mapamda Tauni Kiloina Ahal Weraba Founder Mangadasu Nat Ki Lengyan Yanduna Ikaikunupuki Akangai Singadu District Shida Justice Delivery System Hanabamadi Association Hena Mapangal Kanana Bohanabada Founder Sing Loki with Haudang Sing Sintaba Wapam Sing Fungtonaki Nongtombam Kirti Sana Fungtoki Vada Apamba Kenavakia Lairagasu Bishnupur District Lariba District Shida Laribal Lawyers in Mating Pangnatuna Yamna Mapangal Kana at a district Shindagi Noptana Tabak Taumina Yaki Wahangmam Latana Fungdo Kibada District Bar Association Namadi Bench Yamnuksi Sandana Mating Pangnatuna Lady Madam Sinamiam Association Sinamiam Gitabak Tawangam Naba Miamnasu Association Sipumating Pangbiu Haikensu Paus the Makatari Amaramdana All India Film Festival the Yahoo Thingba Kuimuna Best Film Tarakli Cine Society West Bengal Kolkata na sinba All India Film Festival 2024-25 ta Best Feature Film gi lemjaningai oiraba award Manipur gi feature film yahau thengba khuimuna tabaga loinana Cinematic Brilliance Award pidana bakhalakli Dr. R.K. Nensana na puthokpa Rakesh Naurem direction piba Manipuri feature film yahau thengba khuimu asiga Zoli Jasmine direction piba Hindi feature film Bread and Better Gapuna Cinematic Brilliance Award asi phangminaragani Best Film category da Susan Sindena direction piba Dil Banjara amadi Best Document category Dhananjit Haistan direction piba Nanisu Award asi gi lakthorakpadi yauri Malayam Hindi Kannada Telugu amadi Tamil film singsu award asi gi damak khangatpadi yauri Ningsing Buyabadi Yahoo Thingba Khuimu Hairiba Minute Chamaga Kunthraga Manga Sangba Manipuri feature film asi Northeast State Singkhaktagi oina AM Television Private Limited Guwahati Assam na leptana pangthoktuna lakliba Prague Cine Award 2025 ki nominee gi ming lakthorakpada Best Film Northeast amadi films ki main actor AB Khundrakpa amadi ithoi oina Best Actor Northeast Man and Female gi nominate tawrakrabani Zaidi Memorials Foundation present over Ipak Film Production Manipur gi banner makhada Dr. R.K. Nensana na puthokpa yau thengba khuimu hairiba film si All India Film Maker Associations Telangana Hyderabad na sinba International Film Festival of Telangana 2025 ki official selection tawraktuna
था असुगी सिसे तरागा तरुकी नुंगथिल पुंग मंगा ताबा मतमदा हैदराबाद प्रेस क्लबता स्क्रीनिंग तौखरबा फिल्म अमनी लोइना फेब्रुवारी तरागा निथुइदगी तरागा तरुक फाव Minister of Information and Broadcasting Government of India amadi National Film Development Cooperation NFDC ki sponsor makhara thauna Hakchang Film Forum Manipur amadi Directorate of Information and Public Relations DIPR Government of Manipur samnaraga Impala pangthokpa second Northeast India Film Festival 2025 non-competitive section gi manung sana February taraga humdagi numidang wairam pung taruk tabada lamphel da leiba Tantha Police Auditorium de screening tawkrapa film ni ningsing ba yabadi film asi gi screenplay and dialogue khairakpam Vishwamitra ni AB khundrakpam ithoi oinama madi Ratana Khetri mayumna saruk yaba maru oiba saktam langli film asida Kenny Wahengbambu introducing actor amu oina saruk yari film sigi editor cinematographer mathangsina Mohendro Kamarsamadi social yamnembamni Ragini amadi Sandrimana makeup artist oiri film sigi choreographer Dr. Shatarjit Thiamni Hoidrom now boy Devia Hopamamadi Loizing Kombina playback oiri film sigi music director Nana Sagol Mangni Hainasu Paushida Makhatana Fongdorakli Makasa Tarak Point Kanglai Paki Mairagi editorial Miam Tamzagi Yongsak Maru Sakthona Bihida Kapsili Heavy Yuapam Tolakpa Miway Koina Sana Riba Chinjak Makal Keada Poyan Tobi Watu Osi Damak Tokuna Lakli Hiramasugi Matan Mari Lena Food Safety Mekedi Akan Mami Yang Sangbabu Miamna Pamna Duna Damak Lakli Seraksida Hauzik Lamdamasiki Miamna Yamna Pamna Sana Riba Yongsak Hariba Chinjak Makalasi Yuanba Nuaina Bahabadi Yongsak Maru Saktona Bihida Kapsinduna Yuanba Kayama Yaure Heba Wapam Lakli Yongsak Maru Sound Urabadi Yongsak Yamna Sana Riba Muishina Lightning Eduga Yoliba Muishina Su Sendong Lane Yona Bigitanzama Pangi Asiguma Yongsak Maruda Hida Kapsilabi Yongsasi Hadak Taubal District Manungsana Laiba Lamding Kuldagi Muemana Laida Gasarubadi Imungandugi Muishin Kong Hambagi Laina Naraktuna Awabagi Masoiki Adobu Kudaki Laying Satabadi Kudong Tibadi Yaukiti Yongsak Maruda Hida Kapsilaba Yongsak Sing Laiduna Sarubu Imungi Muishin Aduna Lamding Educated Welfare Association Lewada Paupi Duna Kangalakpadigi Hiramaduga Mari Laidana Lewana Press Release Power Talk Tuna Lebak Miam the Kanki Hida Kapsilaba Yongsak Maru Singadu Lautolaga Yengma Matamda Musuk Musuk Muna Kamdiaktuna Labatinaki Hairiba Piba Matumak Prinama the electronic media the Haptun Lebak Miam the Kanki Adobo Matasi the Laklibo Hangi Mio even a son of Sinjakta Poyan Taure Yuanba Nungainaba Tagat Tagat Tekna Uhanaba Madi Yongsak Maru Sakfona Bahona the Mio Vigi Hakchang Sokadaba Hida Kapsile have a power Kanglaba Levak Sarasalaba Pauda, Manipulenga ki Health Department gi Makada Ladiva, Food Safety gi Kambuna, Kari gi Atuba Miying Sangbita Bano Habishini. Yamna Kiningai Odibadi, Manipura Pangliba, Yongsak Sing Ayamana, More Rom the Pushila Pangaktani, Hausik More Lambida, Lalon Itikto, Leptuna Lake Kre Hirabasu, Aron Balambi the Gedomok, Mema Rom the Yongsak Ayama, Impaltam the Pushilaktan, Yuan Bigi Tavok Satari, Masida Singningai Odibadi, Manipura Toglibe Irangasi, Kuki MLA Meitei Furubaniki Maraktani, Maduna, Meitei Sing. Sinaba madi Hakchang Sona Bigi Damakti Yongsak Marudi Hida Kapsin Bigi Tabas Satarak Pra Habigi Singnava Power Lady Maduna Hiramistiki Matanga Manipulenga ki Mari Lenava Health Department ki Mekedi Lokat Pam Toko Tabak Sing Ado Lokat Pasungani Food Safety ki Mekedi Pushilakli by Yongsak Sing the Pang Patava Polam Sing Kapsin Bra have the Kudakta Laboratory the Sanging Tauduna Kangdolaga Levak Miam the Apabamasu Patabatu Kangan Bigi Tabak Packet Pam Topani Hausik Power Hiramasugi Matanga Food Safety Kambuna Lopam Topo Taudang Lodavasi Levak Miamna Penati Maduna Lopam Topo Taudang of the Low Sungani Amaromda Manipur the Sinjak the Poyan Toxin Wiki Matana Manipur Langaki Mari Lenabulation Sing Akan Maming Sangdana Prita Doctor Tambagum Tawi Manipur Gimapanaki Pusilak Nga Sing Tagating Uhonanaba Formalin Haiba Hidak Makala Seasonai Haiba Kangrabani Maramaduna Formalin Sisinaduna Pushilakpa Nga Sing Saba the Mubiga Hakchang Sing Sui Haiba Kangarabani Maduna Hegiariba Makichinjak Poyan Tauna Lokat Pam Tokpa Tava the Lokotsi Kayagi Matik Tausada Bagi Haibabu Manipulenga Kimakada
Weight and Measure Department haiduna hangdoktuna leidi masi pot leiba matamna leidiba pot adugi arumbadu suna phangbra haiba sek tawnabani adubu Manipur gi kaithil ayambada khuchem gi share phalasisnai Weight and Measure Department na yengsilaba sil phuraba asengma kg nung sijinabagi mohta nungdum oina kg nung saduna pot yonbigi thabak ipong phong na sathaba matamda Weight and Measure Department na aranba tawbusing Mafam matam sana fagatuna ain gweba thabuk lokot pangamdi maram aduna yongsak na singba sana sinjak singda hida kapsinduna yongsak maru sakthokna bo khonai asigumba yongsak singa siduna saruba matamda khong hambagi lesat sandui haibasi kokanana ba food safety department masagi tofam thokpu mathawodu pangthoktuna potyan tawduna pot yonba sing fagatuna ain gweba serak pinaba honaba sungani haiba Kanglaipa ki Mairag Editorial Myam da Lushilak Point Special Content Moina Myam da Thamzari